Pung kunga marida humdraga mga hengeki kuntraga nipan research toki sandel gi laikidaba nupa adugi masu nupi su laikidre laikidaba masing teret sukre ngarang numidang pung teret tagi ngasi numidang pung teret fawbada state asida covid-19 gi anobo positive case humdraga mga hengat kibaga loinana state asigi apunno positive case masing lisingani ga sanipan ga kuntraga mathoi sure haina covid-19 common control room gi surul amana hairi adu atopa Sandel district gi hauzik na Imphal East district laibi masagi sai kunrom surabi nupi amang asi comorbid health condition amasum covid-19 maram oiduna laikidre mak tharagi state asida covid-19 ga mari lainana laikidaba mi gi masing tare suri haina surul sina makata na haidi ngasi laikidraba nupi adugi maming huten olivia anal sai kun apokpa laikidraba mina haring kawi mak Sandel district gi sakpi karong dagi hauzikna konung mamang porai romba laikai laibane ngarang CMC koirengaida laikidaba BD Khelthung anal sei humdraga taruk ki masunupi ni hairi press na phangba paw nai mak sei tararum gi mamang digi paralysis tawduna naraga yumda lairakibane mahak ngasi nungtul pung amarom tabada masagi yumda laikidabane mahak ngasi nungtul masagi yumda laikidraba matungda CMO Imphal East ki team amana satna rapid antigen test tawda covid-19 positive oiram ki hairi laikidraba Olivia gi haksang aroiba mathau mangam pangthoknaba district administration sinakri hairi maraksida covid-19 gi laiset asibu front line da thengnariba police personnel kya leptana positive oirakli ka wa makha Namairakpam laikai digi city police station gi DI driver Oiba constable ama ngasi covid-19 positive oire mahaki sample asi mamang thai kunga treta laukibane ngasi positive oire haba khangmangam khibane hairi mayang Imphal police station asigi OC amasum runner covid-19 positive oikraba matungna ngasi su SI ahum yauna punna personal taret covid-19 positive oire hairi ngasi mayang Imphal police station gi punna police personal maudra test tawki masigi manungda SI nupi ama yauraga punna SI ahum constable ama recruit constable ama amasum BDF ani positive oire haiba khangmangam khibane hauzik phawbada station asigi oina punna personal mapan covid-19 positive oire thawalai sangthem police outpost hana mamangna police personnel khara positive oikraba matungda makhoi ge sokna samnarumba khara test to aduda BDF amagidi positive result lakhi hairi press na phangba yamna thajaba yaba paw amagi matungina fast MR amasum 8 MR gi covid-19 test tawna thakiba sample khara ge result khangmangam khrai result aduda fast MR gi mi taraga nithoi amasum 8 MR gi mi taraga turuk positive oi hairi nakalamaromda suti digi halaklaba matungda IIIT the quarantine tawduna laiba CISF manga amasum airport to quarantine tawrakiba covid-19 confirm tawkraba CISF singda sanaba piba CISF ahumsu positive oikri hairi maraksida India da record oina ngar numidang pung mapan makhai digi ngasi numidang pung mapan makhai fawbada covid-19 gi anauba positive case lising humpuga sahunga maudraga mathu hengatuna apun positive case masing lak taraga nipanga subnagi lising amaga satruka nifuga nipan yokhrei PTI Press Act of India gi paw matung ina hokiba pungkun ga marida India da anaba lising nifuga nipanga satruka taraga humdoi layeng bada fagalaki adug anaba sanipan ga yankhai ga terena laikide India gi oina hauzik pawra fagalaki migi masing punna lak taraga mathoi ga lising marfuga nithoiga sanipan ga marfuga manga sukre aduga laikidaba mesing na punna lising kuntraga nipanga lichamaga taruk yokre haina paw sina hairi maraksida Union Health Ministry gi ikon konba update matung ina dileba asigi apun positive case masing lak tara taret ka lising yang kai ga satre ka kungo humdoini hairi ministry gi update asigi matung ina layeng ora fagat kiba mi gi masingna lak tara ga matu lising nipu ga mangaga satru ka kunga mapani aduga laikidaba masing lising humdra ga taret ka sahunga humpu ga mari ni so hairi